Matau asum tauna numit ado haukhre. Misna shooting mafam shooting tauba haurammi. Saknai basu misnabu karam tauri jano yengbala ami. Khanghaude shooting mafam local channel gi nupa jinglena magi geng khupuduna misnabu nongmai namduna misnabu phaduna puraga chatkhre. Jinglena magi nupi hado ibagi maramdi jinglena misna pambagi maramda magi nupina thinglubagini. Saknai badi shooting mafam yobada misna do mayam changduna koithi thiraga leirami. Saknai bana Rita da hanglaami. Iche misna kaida chatkrage. Rita na Doctor Saknai ba misna do jinglena phaduna puraga chatkhre. Aina tanabani nang hauje som chatkibani amta thise lao. Saknai ba pakhatpana loire lao amta thise haina hairi. Makhoi thiba hawi sum thirakpana sekma yaukhre. Misna na koirau laubada makhol tarai. Misna na Jinglen nana khalise kaino aibu yam thuna thado nang soidan awafamda tani. Jinglen na sakyam na kakna nokhairaga hairi. Nang bukana na gan bidawrige ha aigi khutta tarabane nangse tunglomdagi khupakna sakla matharai. Saknai bana ai leirisi udro nanggumana misna phaba natikra hairaga hudatna bahaurai. Jinglen na saubadagi nongmaina fatlauna kapakpada Saknai bagi pambomda pali. Misna na Saknai ba haina kanna laurai. Adu ubada Jinglen du pakhatpana chenkhre. Misna na Saknai ba kaino nanga taurisibo aigidamakta nang awafamda tare haiduna misna kappahaurai. Saknai ba nongmaigi chaina na ngahak pangtharurabani. Misna ai kaisu tawdi phare kitang khatang khetkibani yum chananaba tawsi hairaga auto ama pharaga yumda halai. Misna na Saknai babu mayumda thambirame mama Kabita da wari pumba liraduna pakhatana na ba hairami. Misna su mayumda halaktuna magi kara changlaktuna kapi. Misna na khanjai kaisu laitaba nangna aibu phage na khanba nang aina kaidawge yengo hairaga misna na Jinglen bu singnakhre. Ikang hangaudana Sonia do koma da lairubadagi makhuto lengai haiduna mama na harauna Imphal Hospital da call tawra ami. Sonia gi mama na Doctor ichase sumai tawre kamai tawsige hairai. Doctor duna more da di lakpa mangam laroi pharak tarani sida oina pubirao hairai. Sonia gi mama di pakhatpana loire ai ichase puraga Imphal da di lakningdrabani adubu ichasibu phani hairagadi chatkani haina Imphal maikei panglai. Imphal Hospital da admit tawre Sonia bu layeng bahaurai. Matamdi asum haukhibana Sonia gyan laami adubu wangang badi ngamlamde. Nongma hospital gi TV thambaduda misna gi drama do laami adu ubada Sonia wa amtangang debida khudombina adum thilaga mapi ira cheli. Mama na niya nangbu kaidawrage hayo imada hayo. Sonia na haina bohotnai adubu ngamdre. Sonia gi mama na khali ai misna gi manakta chatlaga ichase amukta unabiyu haina haijarukige khankhre. Matambu kanana thingba ngamgani sum haukhibana Saknai bagi mama Kabita misna gi mayumda misna gi mama binabu unabala ami. Thongda thilai. Binana kanano thong hangbani changbirao. Kabita na ichema ai lakchariye. Bina lembida saurabasu Kabita da di saude. Haima Kabita changlo ulao haina harau harau kaurai. Kabita na ichema gi khudol ama purakpane haiduna sanagi likphang ama pirami. Bina na adu ubada Kabita si ai lauba ngamloye adumai tawnu. Kabita na ichema na si laubidradi ayam nungairaroye. Ado ichema misna se aigi icha Saknai bagi imau oijarage haina nijaba lakjabani angang masensu nungsinarabani na haina makhatarai. Binana Kabita noi lembido nungdi nungsidehe hairaga ado fare numit aphaba ama tawraga walep narasi hairai. Bina Kabita harau harau amasu mayumda hankre amasu mayumda lehaure. Mataw asum tawna numit ado haukhre. Saknai ba hospital da anaba yengba yaba yengluraga mayumda halaami.
Ngasise Sonyagi mapok numitni laida mabu fahanbiyu haina nizarami. Sonya, aina nangbu kaubadi leiteko, adubu tungi khalaga ai khongsidi thangdaba yade. Nangbu kaurage ko, nang nungaina layuko haina nizai, tanjaduda misnagi call laami. Saknaiba na call adu kakthatlami, misna yam nungaitana tumkre. Saknaiba kapayaba kapluraba matung mathuwa yam nungaitana tumthakre. Nongale saknaiba gyan taragtuna ngarang misna call tawrokibani ne. Haina call tawi sungpai paibiraktre, phone tararak helaba phawba tawi pairaktre. Saknaiba nungaitabana loire. Nungaita hospital da laami, magi nurse mayamduna. Sir Saknaiba, misna do luhonglani haina taine, chatloitro. Saknaiba pakhatpana loire. Kaino, misna sen khrazalo. Hanglami, nurse amana, sir, misna na sirbu yam pamjarambane. Ado hojikti misna do migi oikrani. Sir, luhongdringay sida, I love you hayhorodana. Dr. Dempi na amok. Dr. Saknaiba, hayhorone nangbo, panghoroy. Amok makhata silai. Saknaiba pakhatpana mathong maram khangdangay misnagi mayumda jansilai. Aduga misnagi kada janglaktuna kaurai. Misna, misna. Misna na, Doctor, ay sidalaye, kay dawrage. Saknaiba na, nang luhonglani hay si Sumbra. Aduga, ay gifondo nang na kay gipardrino. Misna na, ay Canada, luhongdoy ba? Hayraga, noi, Saknaiba na, I love you. Misna, nokpadok hang lep-lep to na mun na yung lai, kay hay ba? Saknaiba na, I love you. Amukasu, Saknaiba hayrai, ay nangbu yam nung siye, iba ni luhong lase. Hayram laga, Saknaiba chen kre, misna yam ngak na yung laga lehawi. Misna di, haraw ba na pura, sangsar amada tao kre. Mafam kuding mag, Saknaiba gi Saknaiba ngak ta ure. Mama binadabhok, taplaw na konsilaga, misna na hayrai. Saknaiba, ay sunangbu yam nung siye. Mama binana yam nangak na, majabu fatlaw na into aga hayrai. Misna, kay dawrage nang ba? Ha? Laigo og naraba. Misna yan taraduna, hoy ima. Hayraga magi kada yamatuna jensinkre, ikay banasu loire. Binana, icha thoy, Saknaibagi mamado, nangbu mamaw oizagi hayba laambani. Ima na suya thokre, nangbu kay khalige. Misna na, ima, ay di ima na phay haybado, na chayare. Hayna hayrai. Tanjado da misna hoy gi thongda thilai. Binana thong hanglaga yengbada miyay jalabi nupi ama lepami. Binana, kana oirabano. Miyay janbi nupi duna, ay misna amta unajage yagadra ichema. Hayna hayrai. Binana su hoy yaye hayraga machabu kokthok ami. Icha thoy, nangbu una ba mi ama laiye. Lao amta, thoklao. Misna na ngakna. Kana. Nupi duna, misna. Aigi icha nupi naduna komada layrubadagi. Nanggi drama lakpa ubada. Makhong makuling nangbu aigi icha do amta unabiyu ba? Amta lakbiyu ba? Misna na, nine, ayse sangdiam sangdabane. Adubu ay somda sindok naraga lakjage. Kay hospital dano. Hayna, misna na hangai. Nupi duna kumai. Imphal hospital dani. Soyda na lakbiyu ko ibema. Hayram laga jatkre. Misna di laami ba nupido Sonyagi mama ni hayba khangde. Saknaiba na wari lirabasu masaka ko na amukta khangdri. Matamdi asum hawkiba na numit ado hawkre. Ayuk angan bani. Misna suting mafam daga changdri kanda Sonyabu hana unaba laami. Hospital manung changlakpada. Sonya na misna bu ubada yamna sauraga kibagi mawong tawi kudombido na thilaga lay. Misna na Sonyagi mamada kay minggawi hayna hanglai. Nupido na niya kawe. Hayrai, misna na niya. Kay dawragay nang ba? Nabayam tuna paroko. Hayram laga misna na suting laybanina ay chalage mama. Hayram laga chatkre. Sonyagi mama na machagi mamingbu niya kawi haybagi maramdi asing ba ming hayrurabadi Dr. Saknaiba na thiba soyda na lakani kudong thiba nanggani hayna pakhatpagini. Matamdi asum hawkiba na Jan na Rohanbu luhongle mapasu oidawre hayba pau tarami. Jan yamna sauna Rohanda call tawrami. Da Rohan,
Nangna aibu apangbini haina sanabiri kaygino. Ay nangbu yam nungsiye. Nang yam phatte. Nupi thiraba nangna aibu manghanbiriba kaygino. Haina Jan kapi Rohana Jan se dada wa haige. Nang loiselaga amta leiramo. Dadaga wari aruba amta sase. Hairaga Janbu amu kauthopiduna hotel aifabada pubirami. Janna amu khumai. Ay nangbu kauba ngamloi dada. Rohana Ibani ngasi chelase. Hairaga makhoi ani leiminakre. Rohangi maraibakna thiyu tambana makhoigi mandomsa advocate rupado hotel aifabada klainama thengnabagi laami. Rohangi gari khambado ubada Rupana sidi aikhoigi Rohangi gari nine. Madi sida kaidauramliba. Mabu sanaga laiba jatlane. Asumna khanduna Rupana sanada call tawi. Sana call pairai. Hello Indomja kai haige. Rupana nang kaida lege. Sanana khumai ayumda lege. Rupana o phare potharo ko. Hairaga phone thamkre. Rupana khali nupi koiba amuk hauredana maside. Ama loigida ngairi ama amuk as pelabani aidi. Hairaga kagi number lauduna Rohan thiba haura ami. Rohan laifam kadu yaurakpada thong thila ami. Rohan pakhatna thong hangbada ure Rupa lepambado. Rohangi mamaida khupakna faklamo tharami. Jansu ngakna yenglaga da Rohan haina kaurai. Rupana hairai. Rohan nangna asugyamna bapta drise kaygino. Nangi nupina masawai sangdana yumda nangbu lakpa ngairamni. Nungsidabro nangbo sanase wakhal taro ni ibungo nangbo. Aduga Janda yenglaga Rupana makha tarai. Jangi manaw nupi nangse mayamna yamna pamnara iba model amani. Migi matumacha leiraba nupase natrabadi leitrabro. Yam thuna law nayuma thinbiramge hairaga Jangi makhut khudangdu paiduna chinglaga pukre. Rohan mayam mamangda ikaina yenglaga lehawi. Ngahaki matung Jansu thonggalda thamramduna Rupa mayum hankre. Matamdi asum haukhibana saknaibagi ahalsing misna hoida luhongbagi matam lepala ami. Ahal khay harau luhongbagi matam lepnakre. Matamna kanabu sungay bide. Oirere ngasidi sagnaiba amasung misnagi haisingpot numit. Misnadi aroibi thakay phazare. Yengbagi penba naidre. Yellow machu gold color na moirang phijal oiba rani phi. Thambalay na machugi thambalay khok. Gold machugi blouse phajabana loire. Nupa mayumgi mikhay hanakre. Kabita galoina na moy nupi mga misna yengba jangla ami. Nupi amana ichema namong nupi se onthok na phajakre da. Yengbagi pen banaidre. Nupi amana amok makhatarai. Awai kisu ichema maukhanba yamna hiko. Kabita di harawbana loire. Asumna amok hairai. Misna pochai pura iba mayamse awat apa haira uko mama da horen. Ring sinaba yaudoinina mama hoi ngantana laki ko. Awat apa lairasu haira u. Hairaga makhoi loina hanakre. Numidang wairamni misnagi imung minapungnin nili. Nupa mayumgi misu koi laktuna ring sinabagi thauramsu harau loiduna chaba thakpa kana tauri. Ikhang khangawdana Sonia komadagi fagalaktuna gyan fazana tarami. Mahak saknaibagi manakta yamna thuna nang hauroi matagum chatningba kana faurami. Sonyagi mamadi machabu senabada wabagi uirum tumthagiba matamni. Tanja adu yenglaga Sonia soli oxygen cylinder adu makhut namana chinglaga auto ama faduna laami. Sonia di khangdabanina saknaibagi mayumda changlure adubu misna hoida chatkre haibagi misnagi address lauduna laami. Ngahaki matung Sonia misnagi mayum yauraami. Tawramliba mayamdu ubada Sonia kana laurai. Sonia na saknaiba